organization folks hairisiगी VP da akhoi karimta akhoi organization amagi mayengdana adugumlaba AT na soide AT nai memna aramai tengolaba kenodana sumbo kaisuna taba problem ang kaki bapa gumba papu gumba sida makut farakanda akhoi VP da taropasi khwaidagi hena kadem tongningi aduga loinana sigumba laibak ki interest na chongthoini hairaga laibak kaibe aba tabak thawung tawbase masisu matungda amana tawuno haiba wafum tumaga akhoi hanjari adura sigi problem ji thoktana bagi tamak tamaka tana thoktana bagi tap tingarang akhoi mahuigi arambai tengol gi busing puren kanano mafam sida laga an sida lale haira or haibagi wafam thamaka anda makoi initiative pirakte aduga athengada makoi gi office ta unajene kore sigumba laibak macha ta daba adugumlaba garang nahanda tholapa adugumlaba karino tawri ju khangdaba manipur thugaina ba tholai ba adugumlaba kangbu sing sida tawri ba thaba asi yamna masi khwaidagi hena lebak macha ta daba masi lebak miyamna makoina tawri ba aramai tenguna tawri ba si karino hai ba si phajala thigat pi hai wafam damaga I thamja ba loina na garang si la kan da koina hairo lale hairo adu ko loisana jai ba kan da makoi garang laktre heidok tan leire maram asina ai koina Federation of Civil Society Organization na thamja ningi si aramai tenguna pami si karino lebak si thugain pat pami bra natraga lebak si kanba pami bra natraga maitai khunai kanba pami bra manipur kanba pami bra natraga khoi kamunen masen khoi masem leriba chamara ba khoi jati sing si amaga khut thanra ka da loisan ba pami bra ba si athuba matam da kabar da chengkor pa loina na soiba hal si da la kan da lebak miam da mat soiba hal si da la kan da lale haira gadam ne ba apam se masi Federation of Civil Society Organization mai kai dagi hayengi pung mari boki mafam manung matam khoi pijari sini kari gumba masida khoina laktana sengtok ba targadi akoina hariba arambai tengol hariba ngarana tholok leba thugaina ba ma tholoi ba sigumba india government insen ma pa tholoi ba arambai tengol se akoi boycott torne mafam da janga kana makoi pen torne ba pam se masi Federation of Civil Society Organization ge mai kai di thamja ba loina na athuba matam da akoina piriba matam sigi manung da khoi laga sengtok ba targadi aduda phatak khodimak arambai tengona pugada bane haiba pham thamja ba loina na manipur da leibiri ba imai bel mayam ngasi arambai tengona initiative pidana mahudi increase the level mayam sing se mase arambai tengona tawrisi karino haiba se ngasi dake thigat pi haiwa pham jama thamja ge aduga loina na ngasi asigumlo ba chahi kunthani phumang mamang dagi taroba leba ki damak tak kathorla ba maiti pangal oiraga ju adugumlo ba leba ki damak ma thoi thar ge na hena leiriba singlo maiti pangal maya mapa masina mana taroba thabak masi khangdana ngasi ona tenena ngang thaba ise masi khwaidagi hena phataba adugumlo leba macha ta daba thawong ne haibadu thamja ba loina amukana thamja ge hariba aramai tengona tholai si akoi masem I tana si haibra natraga da akoi noi leba kan ge haibra haibasima akoi thuba matam da basi sengtok piro sengtok pa loina na akoi gi ana basida la kan akoi 24 hour akoi na piri ba hayang pung mari bokse 20 khare hena pibane sigi manung da kari gomba sengtok da targa di madu gi apa pada kai da kone mak aramai tengona puga da bane haibase madu akoi thamjari pokchi mai kai dagi maramaduna akoi na garang arambai tenggon na khoi lahoba masada gi lupa lising kunsa magi anop adu ko loina na magi gari athuba matam da madu ngasi pung manga boki manung da thilak da pa targa di madu arambai tenggol se khoi na khoi declare tor ne maram da ma khoi sen munba sen hatpa adu ko ba mi phata ba mi ne hana khoi la ko ne ba upam se Federation of Civil Society Organization ma ke gi hamjari adu kari go khoi ne piri ba matam se masi ki manung da khoi arambai tenggol se sengtok tra ba lebak miam da as well as akoi ki fox se sengtok da ba targa di athuba matam da na khoi manipur da gi noina leiba mafam kodi mak da khoi ji sab tor kan da na khoi mafam da gi boycott torne ha bese masi fox se ma ka gi thamjari adona na khoi na apa ma do ngasi declare tor ha bese masi ma so khoi tawsiri fox gi di na khoi lam hele ba gi theng na ne noina nonjere khoi nonja ba gi theng na ha bese masi ma thamjak ba loina na as a leader oi ma oi ba tar ga di akhoi lale ha bedi kai na roi si akhoi na lala ko akhoi lale ha ge na khoi na lala ka lale ha ge tawba da bu basa masu tharak pa yari karano hu da luching pure la kan da lale ha ga dam ne akhoi masa masu mawalo di ha bese masi ma akhoi gasi press gi khudang da lebak miyam gi music ka da pokchi music ka da hairi bana ha bese masi aka akhoi gi aramai tenggon na khangjan bi ha bese koi thamjage akhoi na arambai tenggon leitringa dige akhoi chahi kunthra gi mathak da manipur kandna la abane aduna arambai tenggon na ngarang ka thola kan da ngasi ka thola kan da sentiment oi ba angang khara phar kan da mi gon da injal phoboi thabak che lebak ru taboi thabak che masi khudak lep oi bese Federation of Civil Society Organization ma ge tamjire